ꯃꯥꯏꯃꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯂꯅꯣꯕ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯗ ꯅꯪꯅ ꯂꯦꯝꯅ ꯉꯥ ꯊꯣꯡꯕ ꯄꯤꯖꯔꯤꯕꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯗ ꯉꯥ ꯄꯤꯖ ꯂꯩꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯠꯀꯅꯤꯀꯣ ꯇꯥꯆꯧꯅ ꯍꯥꯏꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯍꯌꯦꯡꯗꯒꯤꯅꯦ ꯃꯤꯉꯣꯟꯗ ꯉꯥ ꯂꯦꯝꯅ ꯄꯤꯖꯔꯅꯨꯀꯣ ꯑꯁ ꯇꯥꯆꯧ ꯑꯩꯅ ꯈꯪꯗꯅꯅꯦ ꯇꯧꯔꯤꯕꯁꯦ ꯇꯥꯆꯧꯁꯨ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯕꯤꯔꯕꯣ ꯌꯥꯝꯅ ꯍꯥꯎꯖꯥꯠꯅꯦ ꯇꯥꯆꯧ ꯑꯩ ꯉꯥꯁꯦ ꯀꯌꯥꯝ ꯌꯣꯝꯖꯔꯣ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗꯦꯅꯦ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯂꯩꯅꯦ ꯇꯥꯆꯧ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯣ ꯑꯩꯅ ꯈꯨꯜꯁꯤꯗ ꯂꯩꯔꯤꯈꯩ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝꯗ ꯂꯦꯝꯅ ꯂꯣꯏ ꯄꯤꯖꯗꯣꯏꯅꯦ ꯇꯥꯆꯧꯅ ꯉꯁꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯣ ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗ ꯂꯦꯝꯅ ꯑꯗꯨꯝ ꯄꯤꯖꯗꯣꯏꯅꯦ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯥꯏꯃꯨꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯛ ꯇꯥꯡꯈ꯭ꯔꯕ ꯉꯥꯁꯤꯕꯨ ꯐ꯭ꯔꯤꯗ ꯃꯥꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯄꯤꯖ ꯂꯩꯔꯦꯕ ꯃꯥꯅ ꯄꯤꯖꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯌꯣꯜꯂꯗꯤ ꯃꯥ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯉꯥ ꯑꯍꯥꯎꯕꯁꯦ ꯄꯩꯁꯥꯗ ꯌꯣꯜꯂꯒꯗꯤ ꯑꯗꯣ ꯃꯥꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯔꯤꯅꯣꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯌꯥꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗꯒ ꯇꯥꯛꯂꯛꯑꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤꯕꯣ ꯑꯩꯗꯤ ꯐ꯭ꯔꯤꯗꯒ ꯄꯤꯖꯔꯣꯏ ꯃꯃꯜ ꯇꯥꯡ ꯌꯣꯟꯒꯅꯤ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯑꯝꯇ ꯍꯪꯈꯤꯒꯦ ꯏꯇꯥꯎ ꯃꯥꯏꯃꯣ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩ ꯏꯇꯥꯎꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯌꯥꯅꯤ ꯏꯇꯥꯎ ꯍꯥꯏꯔꯛꯑꯣ ꯀꯩ ꯋꯥꯅꯣ ꯏꯇꯥꯎꯅ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯤꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯇꯥꯎꯒꯤ ꯉꯥ ꯊꯣꯡꯕꯩ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯩꯅꯤꯡꯉꯦ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯑꯦꯔꯥ ꯏꯇꯥꯎ ꯃꯌꯥꯝꯅ ꯊꯣꯡꯅꯔꯤꯕ ꯃꯑꯣꯡꯗꯨꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯃꯁꯤꯗ ꯑꯩꯅ ꯇꯣꯉꯥꯟꯕ ꯃꯁꯥꯂꯥ ꯀꯩꯝꯇ ꯍꯥꯞꯄ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯥꯞꯅꯔꯤꯕ ꯆꯥꯡꯗꯨꯅꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯁꯤꯗꯤ ꯏꯇꯥꯎꯁꯨ ꯌꯥꯝ ꯂꯥꯏꯅ ꯊꯣꯡꯕ ꯉꯝꯅꯤꯗ ꯑꯁ ꯏꯇꯥꯎ ꯃꯥꯏꯃꯣ ꯅꯪꯕꯨ ꯑꯝꯇ ꯇꯥꯛꯄꯤꯌꯨꯗ ꯑꯩꯁꯨ ꯐꯅꯌꯥꯝ ꯊꯣꯡꯉꯦ ꯇꯥꯎ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯅꯤꯁꯤ ꯏꯇꯥꯎ ꯑꯗꯨ ꯀꯥꯟꯅꯗꯦ ꯅꯪ ꯉꯥ ꯊꯣꯡ ꯆꯥꯗꯕ ꯀꯨꯏꯔꯝꯃꯅꯤ ꯁꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯉꯥ ꯊꯣꯡꯕ ꯈꯔ ꯌꯣꯝꯕꯤꯔꯛꯀꯦ ꯌꯨꯝꯗꯅꯦ ꯏꯇꯩꯃ ꯍꯣꯏ ꯑꯉꯥꯡ ꯍꯣꯏꯒ ꯆꯥꯃꯤꯟꯅꯧꯕꯀꯣ ꯑꯁ ꯑꯩꯅ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯈꯪꯒꯦ ꯂꯥꯛꯑꯒ ꯐꯔꯦ ꯐꯔꯦ ꯄꯤꯔꯣ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯥꯏꯃꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯕꯅ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ ꯃꯥꯏꯃꯨꯅ ꯃꯇꯧ ꯀꯔꯝꯅ ꯉꯥ ꯊꯣꯡꯂꯒ ꯃꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯗꯕꯗꯒꯤ ꯆꯥꯎꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯆꯥꯎꯕꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯃꯥꯏꯃꯨꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ ꯏꯇꯥꯎ ꯃꯥꯏꯃꯣ ꯑꯩ ꯋꯥꯐꯝꯗ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩꯅ ꯉꯁꯥꯏ ꯏꯇꯥꯎ ꯍꯣꯏ ꯊꯣꯡꯅꯥꯎꯗꯒꯤ ꯂꯨꯝꯃ ꯌꯦꯡꯉꯛꯄꯗꯣ ꯏꯇꯥꯎꯅꯅꯦ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯑꯩꯗꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯏꯇꯥꯎꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯔꯤꯅꯣꯗꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯅ ꯑꯩ ꯂꯥꯛꯏꯕꯅꯤ ꯏꯇꯥꯎ ꯋꯥꯔꯧꯕꯤꯅꯨꯀꯣ ꯋꯥꯔꯧꯗꯦꯗ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯑꯗꯨ ꯏꯇꯥꯎꯕꯨ ꯈꯪꯕ ꯉꯝꯂꯕꯣ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯗ ꯂꯦꯝꯅ ꯉꯥ ꯄꯤꯖꯔꯤꯅꯣꯗꯣ ꯈꯪꯕ ꯉꯝꯗꯦꯗ ꯏꯇꯥꯎ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯈꯛꯇꯪꯅꯤ ꯏꯇꯥꯎꯅ ꯉꯥ ꯊꯣꯡꯉꯤ ꯊꯥꯛꯏ ꯃꯌꯥꯝꯗꯨꯗꯤ ꯃꯌꯥꯝ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯌꯥꯝ ꯐꯖꯅꯁꯨ ꯊꯣꯡꯉꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯅ ꯄꯤꯖꯔꯤꯅꯣꯗꯣ ꯑꯗꯨꯝꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯣꯏꯗ ꯏꯇꯥꯎ ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨ ꯈꯪꯈ꯭ꯔꯗꯤ ꯑꯩꯅ ꯌꯣꯜꯂꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯏꯇꯥꯎ ꯃꯥꯏꯃꯨ ꯌꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯅ ꯄꯤꯖꯔꯤꯅꯣꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯏꯇꯥꯎ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯅ ꯄꯤꯖꯕ ꯉꯝꯃꯤꯅꯣꯗꯣ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯇꯥꯎ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯔꯤ ꯁꯨꯃꯥꯏꯅ ꯏꯇꯥꯎꯁꯨ ꯈꯪꯉ ꯃꯇꯨꯡꯗꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯒꯗꯧꯕ ꯍꯦꯔꯥ ꯏꯇꯥꯎ ꯃꯥꯏꯃꯨ ꯀꯔꯤ ꯋꯥꯅꯣꯗ ꯑꯩꯅ ꯏꯇꯥꯎꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯗꯣ ꯂꯦꯝꯅ ꯄꯤꯖꯔꯤꯅꯣꯗꯣ ꯈꯪꯗꯣꯛꯏꯁꯦ ꯃꯌꯥꯝꯗ ꯌꯣꯟꯒꯦ ꯇꯧꯅꯦ ꯏꯇꯥꯎꯅ ꯂꯦꯝꯅ ꯄꯤꯖꯕ ꯉꯝꯃꯗꯤ ꯑꯩꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯑꯗꯤ ꯀꯌꯥꯅ ꯇꯣꯡꯒꯅꯤ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯏꯇꯥꯎ ꯃꯌꯨꯝꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯝꯕꯅꯦ ꯑꯁ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯂꯦꯝꯅ ꯄꯤꯖꯕ ꯉꯝꯃꯣꯏꯗꯣꯏꯔꯗꯤ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏꯕꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎꯅ ꯍꯦꯛ ꯍꯥꯏꯅꯤꯡꯉꯀꯥꯟꯗ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯈꯨꯜꯁꯤꯗ ꯂꯦꯝꯅ ꯉꯥ ꯊꯣꯡꯕ ꯄꯤꯖꯩ ꯍꯥꯏꯁꯦ ꯅꯪ ꯑꯣꯏꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯍꯥꯏꯕꯤꯌꯨ ꯑꯩꯅꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯉꯥ ꯊꯣꯡꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯅ ꯑꯗꯨꯝ ꯄꯤꯖꯔꯤꯕꯁꯦ ꯑꯗꯣꯝꯒꯤꯁꯨ ꯉꯥ ꯊꯣꯡꯕ ꯈꯔ ꯌꯣꯝꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯑꯗꯣꯝꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯕ ꯁꯨꯡ ꯉꯝꯖꯔꯣꯏ ꯑꯩ ꯑꯄꯨꯝ ꯃꯔꯥꯛ ꯆꯥꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ
ꯅꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯉꯥ ꯑꯄꯨꯝꯕꯔ ꯀꯩꯅꯣ ꯃꯌꯥꯝꯗ ꯊꯣꯡꯉ ꯄꯤꯖꯩꯁꯦ ꯄꯪꯆꯥꯗ ꯆꯥꯏ ꯈꯨꯜꯁꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯋꯥꯈꯜ ꯑꯝꯇ ꯈꯟꯗ꯭ꯔꯕ ꯖꯥꯠꯂꯕ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯉꯥꯗꯣ ꯆꯥꯔꯒ ꯅꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯅꯥꯔꯛꯑꯒ ꯅꯪꯅ ꯂꯥꯌꯦꯡꯒꯗ꯭ꯔꯣ ꯈꯜꯂꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯑꯩꯅ ꯄꯤꯖꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯑꯄꯨꯝ ꯃꯔꯥꯛ ꯑꯝꯐꯥꯎ ꯅꯠꯇꯦ ꯅꯨꯡꯇꯤꯖꯥꯏꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯣꯏꯅ ꯇꯦꯛꯆꯔꯨꯕ ꯉꯥꯛꯇꯅꯤ ꯉꯥꯁꯤꯡꯁꯦ ꯑꯄꯨꯝꯕꯁꯨ ꯑꯃꯐꯥꯎ ꯅꯠꯇꯦ ꯈꯨꯗꯛꯇ ꯐꯥꯔꯛꯄꯁꯤꯡꯗꯣ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ ꯅꯪꯒꯨꯝꯕ ꯀꯌꯥꯝ ꯊꯦꯡꯅꯔꯕꯅꯦ ꯑꯩꯁꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯉꯥ ꯑꯄꯨꯝ ꯃꯔꯛ ꯃꯌꯥꯝꯗꯣ ꯄꯤꯖꯔꯒ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯍꯥꯠꯇꯣꯛꯑꯒꯦ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯌꯥꯝ ꯊꯨꯅꯅꯦ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯕ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯃꯥꯡꯅꯤ ꯖꯥꯠ ꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯈꯔ ꯐꯅꯕ ꯇꯧꯔꯨꯕꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯒ ꯇꯞꯇꯥꯏ ꯁꯥꯎꯖꯜꯂꯝꯃꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯀꯥꯟꯅꯗꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯃꯥꯏꯃꯨ ꯅꯣꯡꯉꯥꯟꯕꯒ ꯀꯗꯣꯝꯗꯅꯣ ꯊꯣꯛꯂꯛꯏꯁꯤꯕꯣ ꯃꯥꯏꯊꯣꯡꯗꯤ ꯀꯩꯗꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯉꯔꯥꯡꯁꯦ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯉꯥ ꯑꯄꯨꯝꯕ ꯄꯤꯖꯩ ꯉꯥ ꯑꯁꯤꯕ ꯄꯤꯖꯩꯌꯦꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯝꯃꯦ ꯏꯇꯥꯎ ꯅꯪꯁꯨ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯩꯅ ꯅꯣꯡꯇ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯁꯤꯗ ꯉꯥ ꯑꯄꯨꯝꯕ ꯅꯠꯇ꯭ꯔꯒ ꯉꯥ ꯑꯁꯤꯕ ꯄꯤꯖꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯀꯥꯏꯗꯩꯅꯣ ꯏꯇꯥꯎ ꯌꯥꯎꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯥꯔꯛꯏꯁꯦ ꯉꯥ ꯑꯄꯨꯝ ꯃꯔꯥꯛ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯄꯪꯕꯅꯤꯅꯦ ꯉꯔꯥꯡ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑ ꯍꯥꯏꯔꯝꯕꯗꯣ ꯃꯣꯏ ꯂꯣꯏꯅ ꯇꯥꯔꯝꯗꯣꯏꯅꯦꯕ ꯀꯅꯥ ꯈꯪꯕꯅꯣ ꯑꯄꯨꯝꯕ ꯄꯤꯖꯩꯌꯦꯅ ꯊꯥꯖꯔꯝꯕꯁꯨ ꯌꯥꯏ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯗꯤ ꯌꯣꯟꯗꯕ ꯌꯥꯗꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯅꯥ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯂꯥꯛꯀꯦꯗꯣ ꯂꯥꯛꯑꯦ ꯐꯔꯦ ꯂꯥꯛꯇ꯭ꯔꯦ ꯐꯔꯦ ꯑꯩꯗꯤ ꯊꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯣꯡꯒꯅꯤ ꯍꯣꯏ ꯏꯇꯥꯎ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯁꯨ ꯂꯥꯛꯀꯅꯤꯗ ꯏꯇꯥꯎꯒꯤ ꯗꯨꯀꯥꯟꯗ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯥ ꯊꯣꯡꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯆꯥꯕꯕꯨ ꯂꯥꯛꯇꯣꯏꯖꯥꯠꯂꯣ ꯑꯩꯈꯣꯏ ꯏꯇꯥꯎꯗꯨꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯆꯨꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯂꯥꯛꯇꯗꯅꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯊꯣꯡꯐꯝ ꯊꯣꯛꯄꯗꯤ ꯊꯣꯡꯖꯤꯜꯂꯨꯔꯦ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯀꯅꯥ ꯂꯩꯒꯦꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯂꯣꯏꯔꯛꯑꯅꯤ ꯄꯨꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯃꯥꯏꯃꯨ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯦꯗꯣ ꯅꯪꯅ ꯃꯌꯥꯝꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯔꯤꯗꯣ ꯄꯩꯁꯥ ꯂꯧꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯅꯪ ꯗꯁꯥ ꯇꯥꯈꯤꯗ꯭ꯔꯕ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯀꯩ ꯋꯥꯅꯣ ꯅꯪꯗꯨꯕꯣ ꯀꯩ ꯗꯁꯥ ꯇꯥꯔꯒꯦ ꯑꯩꯕꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯉꯥꯡꯅꯔꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯕꯣ ꯅꯪꯅ ꯃꯌꯥꯝꯗ ꯉꯥ ꯑꯄꯨꯝꯕ ꯉꯥ ꯑꯁꯤꯕ ꯄꯤꯖꯔꯒ ꯃꯣꯏ ꯅꯥꯍꯜꯂꯅꯤ ꯅꯥꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯂꯝꯁꯤꯡꯗꯣ ꯅꯪꯅ ꯂꯣꯏ ꯂꯧꯅꯕꯅꯦꯅ ꯉꯥꯡꯅꯔꯤꯁꯦ ꯅꯪ ꯀꯔꯤꯝ ꯇꯥꯗꯦ ꯑꯁ ꯏꯇꯥꯎ ꯃꯣꯏꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯑꯩꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯣ ꯀꯥꯟꯅꯗꯦꯁꯦ ꯏꯇꯥꯎ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯗꯤ ꯉꯁꯤꯁꯨ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯑꯕꯅꯦ ꯆꯥꯅꯤꯡꯕ ꯃꯤ ꯂꯥꯛꯑꯒꯅꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯤ ꯏꯇꯥꯎ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯀꯅꯥꯅꯣꯝꯗ ꯄꯤꯊꯣꯛꯎꯔꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯙꯥꯟꯅꯅꯦ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣꯅ ꯑꯩ ꯂꯥꯛꯏꯅꯦ ꯄ꯭ꯔꯙꯥꯟ ꯑꯩ ꯀꯧꯔꯁꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎ ꯏꯇꯥꯎ ꯅꯪꯅ ꯃꯌꯥꯝꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯕꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯣꯏ ꯈꯟꯅꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯙꯥꯟꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯀꯧꯔꯨꯁꯣꯅ ꯂꯥꯛꯏꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯃꯌꯥꯝꯒꯤ ꯐꯅ ꯇꯧꯕꯁꯦ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯐꯔꯦ ꯏꯇꯥꯎ ꯄ꯭ꯔꯙꯥꯟꯅ ꯀꯧꯔꯕꯅꯤꯅ ꯆꯠꯇꯕ ꯌꯥꯔꯤꯕꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯅꯪ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯄꯥꯝꯃꯨꯏꯌꯦ ꯑꯩ ꯂꯣꯏ ꯄꯨꯈ꯭ꯔꯒꯦ ꯌꯨꯝꯗ ꯆꯥꯎꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯉꯁꯤꯗꯤ ꯃꯤ ꯑꯃꯇ ꯆꯥꯕ ꯂꯥꯛꯇꯨꯁꯨ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯄ꯭ꯔꯙꯥꯟꯒꯤꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯥꯏꯃꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯛꯏꯁꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯃꯈꯣꯏꯗ ꯉꯥ ꯑꯄꯨꯝꯕ ꯄꯤꯖꯩ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯅꯥꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯈꯣꯏꯅ ꯅꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯂꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯧꯅꯕ ꯍꯣꯠꯅꯔꯤꯅꯦꯅ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯤꯁꯦ ꯃꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯦ ꯑꯩꯅ ꯈꯨꯜꯁꯤꯗ ꯂꯩꯔꯒ ꯃꯌꯥꯝꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯔꯤꯁꯦ ꯆꯍꯤ 2 ꯐꯥꯔꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯅꯥꯏ ꯍꯥꯏꯔꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯉꯁꯤꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯆꯈꯤꯒꯦ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯂꯧꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯩꯖꯗꯦ ꯃꯥꯏꯃꯨ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯉꯁꯤ ꯐꯥꯎꯕꯗꯤ
ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯔꯒ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯔꯤꯕꯅꯣꯁꯦ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯁꯤꯀꯤ ꯂꯧꯕ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅꯅꯣꯕ ꯅꯪꯅ ꯃꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯕ ꯉꯝꯃꯤꯁꯦ ꯃꯁꯤ ꯋꯥꯁꯦ ꯅꯪ ꯂꯣꯠꯁꯤꯜꯂ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯆꯤꯡꯅꯔꯤꯕꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯐꯔꯦ ꯇꯥꯆꯧ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯕ ꯉꯝꯃꯤꯅꯣꯁꯦ ꯈꯨꯜꯁꯤꯗ ꯍꯥꯏꯗꯣꯛ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯑꯅꯤꯈꯛ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯔꯤꯅꯣꯁꯦ ꯍꯥꯏꯗꯣꯛꯑꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯦꯝꯅ ꯑꯗꯨꯝ ꯉꯥ ꯊꯣꯡ ꯄꯤꯖꯒꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯑꯩ ꯇꯥꯆꯧꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯒꯦ ꯍꯥꯏꯕꯤꯔꯣ ꯇꯥꯆꯧ ꯑꯅꯤꯁꯤ ꯃꯔꯛꯇ ꯀꯔꯝꯕ ꯄꯥꯝꯃꯤ ꯃꯥꯏꯃꯨ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯦꯝꯅ ꯄꯤꯖꯕ ꯉꯥꯗꯣ ꯑꯝꯇ ꯆꯥꯅꯤꯡꯗꯔꯦ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯡꯒꯗ꯭ꯔꯥꯅ ꯄꯥꯈꯠꯂꯦ ꯅꯪꯅꯦ ꯂꯦꯝꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯖꯕ ꯉꯝꯃꯤꯅꯣꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯂꯦꯝꯅ ꯑꯝꯇ ꯆꯥꯅꯤꯡꯗꯔꯦ ꯐꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯍꯥꯏꯖꯔꯛꯑꯒꯦ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜ ꯈꯣꯝꯒꯠꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯛꯏ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜꯗꯣ ꯈꯣꯝꯒꯠꯄꯅꯤꯅ ꯃꯤꯌꯥꯝꯗꯨꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯗꯁꯥ ꯇꯥꯔꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯂꯣꯏꯅ ꯇꯛꯇꯅ ꯁꯤꯈ꯭ꯔꯦ ꯅꯥꯔꯒ ꯁꯤꯕ ꯌꯥꯎ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕ ꯌꯥꯎ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯃꯤ ꯑꯃꯇ ꯂꯩꯍꯧꯗ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯅꯨꯄꯥꯗꯨ ꯈꯛꯇ ꯉꯥꯏꯍꯧꯏ ꯅꯣꯡꯃ ꯅꯨꯄꯥꯗꯨꯅ ꯃꯥꯏꯕ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯇꯥꯟꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯀꯠꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯔꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅꯅꯤ ꯇꯥꯆꯧ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯛꯑꯒ ꯑꯩꯅ ꯃꯌꯥꯝꯗ ꯂꯦꯝꯅ ꯄꯤꯖꯕ ꯉꯝꯃꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯔꯣꯟꯕꯁꯦ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯑꯩ ꯈꯨꯜ ꯑꯃꯗ ꯍꯣꯡꯕ ꯇꯥꯔꯦ ꯑꯗꯨꯒ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯉꯥ ꯊꯣꯡ ꯄꯤꯖꯧꯔꯒꯦ